Ngasisu mahausagunna mayamgidamakta nungairaba phungawari ama puduna lakchari. Wari asibu ibirakpana D.N. Khuman. Wari asigi mamingna Nupa Phabi Heloi. Thaina mamangai matam amada Heloi machin manau taret. Lairam lendagi taibang miram lenda asum koiraklami. Matam aduda Heloi taret ki mache ahanna asumna Manau tarukta hairami. Taribra inausa iche wa mata haige. Matam aduda Heloi manau tarukna amuktada hoi haibiyu iche haina kumlai. Aduburo inausa aikhoina koiragliba mafamse phanadi yamlagle. Adubu nache aina pamjaba mafamdi sukthengsu thengnade. Ado aikhoi mayamdagi mahai hena haibi inau atombi nahakna mahai sizinaduna aikoi taretna pothaba yaba mafam amatangdi thiyudana yaningdrabo inaubo. Iche nanau thijaruge. Nanau na halaktri phawba mafamsida adum pothabiramo. Asi haramlaga Heloi atombido mafamdu thadoklaga chatkirami. Nakan amaromdana lukhoiba khunja nupi nupa kharaga lau suduna leirami. Lukhoiba san yamna loiba misakni. Aduga makhoigi khullase suba nomba yamna kalli. Adugisu mathakta awa ana mating yamna pangnai. Mayam maraktagi ahan khara oirabi nupi amana mayamda asumna hairei. Ho mayamdagi aina ahan khara oire. Aduna mayamda ai wafam ama haudoke. Mayambu yabibro. Miyamdusu hoi hoi haina punna khumlai. Mayamgi paukhum taraba matungda asumna hairei. Hone aikhoina asuk yenda anganbadagi lau kumlaklibase ngaihakta phawba pothadana suribanido. Adunane nupa nupi khulang isai saknaro awa pothaba oina. Ahan adugi wafam ado lau suriba makhoi khudingmakna yarami. Mayam adugi maraktagi lukhoibana asumna hairei. Ine adudi aina pamjaba haido hek thoknare. Maram maduna ine nupi singdagi hana hauhalasi. Adugi mathangdo aikoi amuk makha tarake. Lukhoibana hairiba wafam ado nupi lakta linthoina yaninglamdi. Linthoina lukhoibada asumna hairei. Ta lukhoi yaroiko. Nupa noina hana hauraga nupi akhoina amuk makha taraktoine. Marai yetnaringai numit takhibana halani. Kari pakhangno marai adu kalidubo. Yare nupi noigi chakrisidi haidana kanade. Haujarage ahan sabi. Asi hairaga lukhoibana khulang isai sakpa hauraklami. Ha danuja sak enbi nuja nangi napada. Laisak laiju phajabi singe lairang amatangdi nuja nangi napada chinjagedo. Ikai khangdaba khoimunisu khanbinu. Waraktaba pakhangnisu laubinungsi. Nasumlangi kachaba ngamjagani thawai hakchang phawbasu. Linthoina amuk oglai. Hada khoimu mai thaba naujaribi nujane pakhangna ta tawduna misumlangu thaklakinu. Nauribi nujagi napase manja oiba kanagi miyengbu changhaningdrido. Ining tamna leijakige pakhang pukning phathabiyudo. Kari yawa kaubagi nujao nuja pukning khangdringai apamtena pankibana thamoi laiman oihaurani. Pakhangaigi chainabu yengba ngamladra nurao. Taningba thamoigi paudamdi lamhenbi thamoiduda lochinkrabra. Yawa chingoi nadringai awa hoijong langhanbire. Pakhang pukning karamna leitarasige nujao. Pakhang pirepto lumali khongthang khara handokpiko. Pakhang nahaki machin thauraba yawada nuja wakhal choirakle. Asumna khulang isai taunaringai lukhoibagi khonjel ningthijaba machin thauraba saihek saida ado tarubadagi Heloi atombido pungau hek ngaurami. Maram aduna Heloi atombido kaujeng onduna lukhoibagi lengjumda tongduna laikirami.
ꯈꯨꯂꯪ ꯏꯁꯩ ꯑꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯟ ꯈꯔ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯊꯣꯛꯂꯁꯤ, ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯗꯣ ꯂꯨꯈꯣꯏꯕ, ꯂꯤꯟꯊꯣꯏ, ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯂꯪ ꯏꯁꯩꯗꯣ ꯃꯔꯧ ꯌꯥꯝꯅ ꯂꯩꯀꯣ꯫ ꯏꯅꯦꯗꯤꯅꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯂꯪ ꯏꯁꯩ ꯇꯥꯔꯨꯕꯗꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯁꯦ ꯅꯍꯥꯒ ꯆꯞ ꯃꯥꯟꯅꯅ ꯅꯧꯊꯣꯔꯛꯏꯗ, ꯍꯩꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯀꯧꯖꯦꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯌꯥꯝꯗꯣ ꯂꯧ ꯃꯈꯥ ꯇꯥꯅ ꯁꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯆꯦ ꯇꯔꯨꯛꯅ ꯂꯩꯍꯧꯕ ꯃꯐꯝꯗꯨꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯆꯦꯁꯤꯡꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯦꯝ ꯇꯔꯨꯛꯃꯛ, ꯅꯅꯥꯎ ꯍꯟꯖꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯆꯦꯝ ꯍꯟꯅ ꯇꯥꯛꯄꯤꯈꯤꯕ ꯊꯕꯛ ꯄꯥꯡꯊꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯆꯦꯝ ꯇꯔꯨꯛꯀ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯐꯪꯒꯅꯤ, ꯆꯥꯅꯤꯡꯕ ꯆꯤꯟꯖꯥꯛꯁꯨ ꯆꯥꯕ ꯐꯪꯒꯅꯤ." ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯆꯦꯝ ꯇꯔꯨꯛꯅ ꯇꯥꯔꯕ ꯃꯇꯨꯡ ꯃꯆꯦ ꯑꯍꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯇꯣꯝꯕꯤ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ꯫ ꯑꯗꯣ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯒꯗꯧꯔꯦ, ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯆꯠꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯦꯂꯣꯏ ꯇꯔꯦꯠꯇꯣ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝ ꯇꯔꯨꯛꯃꯛ, ꯅꯅꯥꯎꯅ ꯍꯥꯏꯖꯕ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯇꯨ, ꯑꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤ." ꯑꯁꯤ ꯍꯥꯏꯅꯕꯗꯒꯤ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯁꯦꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯦ ꯑꯍꯟꯅ ꯑꯋꯥꯠꯄ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯃꯐꯝꯗꯨꯗ ꯂꯩꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯍꯟꯗꯨꯅ ꯃꯅꯥꯎꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯁꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯗꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯅꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯃꯊꯧ ꯇꯥꯏꯗꯣ꯫ ꯑꯗꯨꯅ ꯏꯅꯥꯎ ꯑꯇꯣꯝꯕꯤ, ꯅꯍꯥꯛꯀꯤ ꯅꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃꯇꯪꯗꯤ ꯊꯣꯛꯍꯜꯂꯨꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯔꯅꯤ." ꯃꯆꯦ ꯑꯍꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯥꯠꯍꯜꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯕ ꯍꯣꯏꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯧꯗꯒꯤ ꯀꯥꯅꯔꯛꯈꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯨꯈꯣꯏꯕꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯂꯛꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯤꯟꯊꯣꯏ, ꯉꯁꯥꯏꯒꯤꯗꯣ ꯈꯨꯂꯪ ꯏꯁꯩꯅꯤꯀꯣ? ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯔꯝꯂꯒ ꯑꯩꯕꯨ ꯁꯥꯎꯔꯝꯅꯤꯀꯣ? ꯏꯈꯨꯜ ꯅꯨꯄꯤꯗꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯏꯆꯟꯒꯨꯝꯕꯤꯅꯤ꯫ ꯑꯩꯅꯦ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯖꯔꯣꯏꯀꯣ꯫ ꯇꯥ ꯂꯨꯈꯣꯏꯕ, ꯅꯪꯀꯣ, ꯌꯥꯝ ꯄꯛꯇꯦ, ꯌꯥꯝ ꯋꯥꯁꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯦꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯃꯌꯥꯝꯗꯣ ꯈꯨꯜ ꯌꯧꯔꯛꯈꯤ꯫ ꯃꯌꯨꯝ ꯃꯌꯨꯝ ꯆꯪꯅꯔꯕ ꯃꯇꯨꯡꯅꯤ ꯂꯨꯈꯣꯏꯕ ꯃꯥꯒꯤ ꯁꯟ ꯃꯌꯥꯝꯗꯣ ꯀꯥꯡꯃꯩ ꯈꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯨꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯈꯣꯏꯕꯗꯣ ꯃꯥꯒꯤ ꯁꯟ ꯃꯌꯥꯝꯗꯣ ꯍꯣꯏꯗꯣꯔꯛꯇꯨꯅ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯂꯨꯈꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯇꯥ ꯂꯨꯈꯣꯏꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯟ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯣꯏꯗꯣꯔꯛꯂꯗꯤ ꯀꯩꯗꯧꯔꯦ? ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯣ?" "ꯂꯤꯟꯊꯣꯏ, ꯂꯣꯏꯔꯦꯍꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯐꯥꯎꯗꯤ! ꯑꯩꯒꯤ ꯁꯟ ꯃꯌꯥꯝꯁꯦ ꯃꯕꯨꯛ ꯂꯥꯝꯒꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯑꯩꯅꯅꯦ ꯅꯨꯡꯇꯤꯒꯤ ꯄꯤꯖꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯃꯕꯨꯛ ꯂꯥꯝꯕꯒꯤꯅꯦ ꯈꯣꯡꯈꯤꯕꯁꯤꯅ ꯇꯨꯝꯐꯝꯒ ꯈꯪꯄꯣꯟꯇꯦ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯕꯨꯛ ꯊꯟꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯆꯥꯖꯔꯁꯅꯨ ꯈꯟꯅ ꯑꯩꯒꯤ ꯁꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯈꯜꯂꯦꯕ꯫ ꯑꯗꯨ ꯇꯥ ꯂꯨꯈꯣꯏꯕ, ꯍꯟꯗꯛꯇꯤ ꯁꯟ ꯃꯆꯥ ꯄꯣꯛꯄꯒ ꯍꯥꯏꯔꯛꯎꯀꯣ." "ꯑꯦ, ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯂꯤꯟꯊꯣꯏ? ꯁꯟ ꯃꯆꯥ ꯂꯧꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯂꯧꯒꯦ꯫ ꯑꯩꯁꯨ ꯁꯟ ꯌꯥꯝꯅ ꯂꯣꯏꯅꯤꯡꯉꯦꯕ꯫ ꯑꯗꯣ ꯇꯥ ꯂꯨꯈꯣꯏꯕ, ꯁꯣꯏꯕꯤꯅꯨꯀꯣ꯫
ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝ ꯆꯪꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯕꯁꯨ ꯃꯍꯥꯛꯀꯤ ꯁꯟ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯅ ꯍꯣꯏꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯐꯅ ꯌꯥꯝꯅꯗꯤ ꯂꯥꯛꯂꯕꯅꯤꯁꯦ, ꯑꯗꯨꯕꯨ ꯁꯖꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯕꯨ ꯏꯔꯩ ꯂꯩꯇꯦꯗ꯫ ꯑꯩꯕꯨ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ? ꯑꯗꯨꯅꯗꯤ ꯂꯩꯔꯦ ꯂꯩꯔꯦ, ꯎꯃꯪꯁꯦ ꯃꯁꯤꯗ ꯍꯦꯛꯇ ꯄꯨꯁꯤꯜꯂꯒꯦ꯫ ꯎꯃꯪ ꯑꯁꯦ ꯆꯪꯗꯕꯗꯤ ꯀꯨꯏꯔꯕꯅꯤꯁꯦ꯫ ꯍꯣꯏꯗ ꯄꯨꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯁꯤꯡꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯆꯠꯂꯛꯄ ꯍꯥꯏꯗꯨꯅꯤꯗ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯨꯈꯣꯏꯕꯗꯣ ꯎꯃꯪ ꯑꯗꯨꯗ ꯃꯥꯒꯤ ꯁꯟ ꯃꯌꯥꯝꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯂꯛꯄꯒ ꯂꯨꯈꯣꯏꯕ ꯃꯥꯒꯤ ꯁꯟ ꯃꯌꯥꯝꯗꯣ ꯁꯖꯤꯛ ꯄꯤꯖꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔꯒ ꯆꯪꯂꯛꯇꯨꯅ ꯁꯤꯡ ꯑꯀꯪꯕ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯡ ꯑꯗꯨꯁꯨ ꯀꯣꯛꯊꯣꯡ ꯐꯥꯔꯕꯗ ꯂꯨꯈꯣꯏꯕ ꯋꯥꯔꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯄꯣꯊꯥꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯨꯄꯤ ꯃꯌꯥꯝꯅ ꯅꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯨꯈꯣꯏꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯅꯣꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯂꯨꯈꯣꯏꯕꯗꯣ ꯅꯣꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯈ꯭ꯔꯕꯗ ꯂꯨꯈꯣꯏꯕꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯅꯣꯛꯈꯤꯕꯗꯨꯕꯨ ꯅꯣꯛꯄ ꯇꯥꯈꯤꯗ꯭ꯔꯦꯅꯦ? ꯑꯩꯒꯤꯁꯤꯕꯨ ꯑꯩꯒꯤ ꯅꯥ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯨꯔꯥꯅꯦ? ꯍꯧꯖꯤꯛꯇꯅꯤꯗ ꯇꯥꯈꯤꯕꯗꯣ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯂꯥꯛꯄꯁꯤꯗ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯥ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯥꯟꯅꯗꯦ, ꯃꯈꯣꯏꯅ ꯅꯣꯛꯂꯛꯄ ꯑꯃꯨꯛ ꯉꯥꯏꯔꯒ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯂꯨꯈꯣꯏꯕꯗꯣ ꯎ ꯑꯋꯥꯡꯕ ꯑꯃ ꯈꯟꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯕ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯇꯔꯦꯠꯇꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯍꯟꯅ, "ꯏꯅꯥꯎꯁꯥ, ꯏꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯈꯣꯏ ꯌꯥꯒꯗ꯭ꯔꯣ?" "ꯍꯣꯏ ꯌꯥꯒꯦ, ꯀꯔꯤ ꯋꯥꯅꯣ ꯏꯆꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ." "ꯑꯗꯨꯕꯨꯔꯣ, ꯏꯆꯦꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯁꯤꯗ ꯂꯣꯠꯀꯦ, ꯑꯗꯨꯒ ꯅꯈꯣꯏ ꯇꯔꯨꯛꯅ ꯏꯆꯦꯕు ꯀꯣꯏꯊꯤ ꯊꯤꯔꯛꯑꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗꯒꯤ ꯏꯆꯦꯕꯨ ꯑꯍꯥꯟꯕ ꯐꯣꯡꯕ ꯉꯝꯕ ꯏꯅꯥꯎꯗ ꯏꯆꯦꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯄꯤꯒꯅꯤ꯫ ꯑꯗꯣ ꯅꯈꯣꯏ ꯇꯨꯡ ꯑꯣꯟꯊꯣꯛꯑꯣ, ꯏꯆꯦ ꯂꯣꯠꯄ ꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯍꯦꯂꯣꯏ ꯃꯆꯦ ꯑꯍꯟꯗꯣ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯊꯝꯆꯦꯠ ꯑꯣꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯔꯨꯛꯅ ꯃꯆꯦ ꯑꯗꯨꯕꯨ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇꯨꯗ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯕꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯐꯥꯎꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯁꯛꯇꯤ ꯎꯗꯅ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕꯒꯤ, ꯑꯗꯨꯒ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯂꯨꯈꯣꯏꯕꯅ ꯑꯁꯨꯝꯅ ꯈꯟꯖꯔꯤ, "ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯁꯤꯕꯣ? ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯏꯆꯦꯁꯨ ꯍꯥꯏꯔꯤ, ꯏꯅꯥꯎ ꯇꯔꯨꯛꯁꯨ ꯍꯥꯏꯔꯤ, ꯃꯈꯣꯏꯁꯤꯕꯨ ꯏꯃꯨꯡ ꯑꯃꯠꯇꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯁꯤꯈꯤꯕꯒꯤ ꯊꯋꯥꯏꯒ ꯑꯣꯏꯔꯗ꯭ꯔꯥꯅꯦ? ꯁꯣꯏꯔꯣꯏ, ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯗ ꯑꯣꯏꯅ ꯀꯥꯔꯒ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯁꯤꯔꯥꯅꯦ? ꯍꯣꯏꯗꯍꯦ, ꯇꯥꯊꯣꯛꯁꯨ ꯉꯥꯏꯗꯅ, ꯀꯥꯟꯅꯗꯦ, ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯗ ꯑꯣꯏꯅ ꯀꯥꯗꯨꯅ ꯂꯩꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯂꯨꯈꯣꯏꯕꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯎꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯍꯦꯂꯣꯏ ꯃꯅꯥꯎ ꯇꯔꯨꯛꯇꯣ ꯃꯆꯦ ꯑꯍꯟꯕꯨ ꯊꯤꯕ ꯐꯪꯖꯗ꯭ꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯒꯤ ꯃꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯐꯥꯎꯕ ꯃꯆꯦꯅ ꯂꯣꯠꯂꯤꯕꯗꯣ ꯐꯣꯡꯕ ꯉꯝꯖꯗꯦ꯫ ꯃꯆꯦ ꯌꯥꯏꯃꯅ ꯃꯅꯥꯎ ꯑꯇꯣꯝꯕꯤꯗ ꯃꯍꯩ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯦꯕꯨ ꯐꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤꯗꯤ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯎꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏꯕꯗꯣ ꯈꯨꯠꯐꯝ ꯆꯥꯍꯧꯗꯕꯅ ꯎꯊꯛꯇꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯕꯣꯡ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯆꯦꯠ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯏꯃꯥ ꯍꯥꯏꯅ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯊꯣꯛꯂꯛꯏ꯫ ꯂꯨꯈꯣꯏꯕꯁꯨ ꯃꯁꯛꯇꯤ ꯎꯗꯕ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕ ꯑꯗꯨꯗꯒꯤ ꯀꯤꯃꯟꯗꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯔꯛꯇꯨꯅ ꯍꯧ ꯊꯥꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯃꯌꯥꯝꯒꯤ ꯃꯆꯦ ꯑꯗꯨꯅ ꯂꯨꯈꯣꯏꯕꯕꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯨꯈꯣꯏꯕꯗꯤ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗ ꯃꯥꯒꯤ ꯁꯟ ꯃꯌꯥꯝꯗꯨ ꯐꯥꯎꯕ
ꯍꯣꯏꯒꯠꯇꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯍꯦꯂꯣꯏ ꯃꯅꯥꯎ ꯇꯔꯨꯛꯇꯨꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯧꯔꯨꯔꯅꯨꯗ, ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯆꯦꯟꯈꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯏꯆꯦꯅ ꯀꯧꯔꯒ ꯅꯨꯄꯥꯁꯦ ꯂꯥꯛꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏꯅ ꯏꯆꯦ ꯐꯣꯡꯕ ꯉꯝꯗ꯭ꯔꯤ, ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯠꯂꯣ ꯏꯆꯦ." "ꯏꯅꯥꯎꯁꯥ, ꯏꯆꯦ ꯂꯣꯠꯂꯔꯣꯏ, ꯂꯣꯠꯄ ꯌꯥꯗ꯭ꯔꯦ꯫ ꯃꯤꯍꯨꯟꯁꯤꯁꯨ ꯑꯀꯥ ꯑꯀꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯇꯥꯔꯛꯂꯤꯕꯗꯣ ꯅꯆꯦꯗꯅꯤ, ꯈ꯭ꯋꯥꯡꯒꯁꯦ ꯇꯤꯛꯏ꯫ ꯑꯗꯨꯒꯅꯦ, ꯏꯆꯦꯁꯦ ꯅꯣꯏꯅ ꯐꯣꯡꯗ꯭ꯔꯕꯁꯨ ꯅꯨꯄꯥꯗꯨꯅ ꯐꯣꯡꯈ꯭ꯔꯦ꯫ ꯏꯆꯦꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯣꯏꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯦꯅ ꯅꯣꯏꯗ ꯍꯥꯏꯈꯤꯕ ꯏꯆꯦꯕꯨ ꯐꯣꯡꯕ ꯃꯤꯁꯛꯇ ꯈꯨꯗꯣꯞꯁꯦ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯐꯣꯡꯂꯤꯕꯁꯦ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯍꯥꯛꯅꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯆꯦ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯅꯨꯄꯥꯗꯨꯗ ꯄꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒꯤꯅꯤ ꯏꯆꯦꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯤꯕꯗꯣ." ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯍꯟ, ꯑꯗꯨꯗꯤ ꯅꯨꯄꯥꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯞ ꯑꯁꯦ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯌꯨꯝꯗ ꯆꯠꯂꯕꯁꯨ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ ꯉꯝꯃꯣꯏ꯫ ꯀꯔꯝ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯏꯆꯦ?" "ꯏꯅꯥꯎ ꯇꯔꯨꯛꯃꯛ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯏꯆꯦꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯅꯕ ꯂꯝꯕꯤ ꯊꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗꯣ ꯐꯪꯗ꯭ꯔꯕꯗꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤ, ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯎꯃꯪꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯕ ꯋꯥꯠꯂꯤ." ꯃꯆꯦ ꯑꯍꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯇꯔꯦꯠꯇꯣ ꯎꯃꯪꯒꯤ ꯃꯐꯝ ꯈꯔꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯆꯤꯟꯋꯥꯏꯗ ꯁꯟ ꯈꯔ ꯈꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯦꯠꯇꯣ ꯆꯞ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯎ ꯇꯔꯨꯛꯃꯛ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪꯁꯤꯗ ꯁꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯒ ꯊꯦꯡꯅꯔꯕꯗꯤ ꯉꯥꯎꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯊꯝꯁꯤꯗꯣ, ꯀꯔꯤ ꯀꯥꯏꯕꯒꯦ?" ꯃꯇꯝꯗꯨꯗ ꯃꯅꯥꯎꯁꯤꯡꯅꯁꯨ ꯍꯣꯏ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯦꯠꯃꯛ ꯁꯟ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯦꯠꯇꯣ ꯑꯁꯨꯝꯅ ꯋꯥꯇꯥꯅꯔꯝꯃꯤ, "ꯃꯅꯥꯎ ꯌꯥꯏꯃꯅ, ꯏꯆꯦ, ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯂꯝꯒꯅꯤ꯫ ꯁꯟꯁꯤꯡ ꯑꯁꯤꯁꯨ ꯊꯧꯔꯤꯅ ꯃꯐꯝ ꯆꯥꯅ ꯄꯨꯜꯂꯤ꯫ ꯑꯗꯣ ꯁꯟ ꯑꯁꯤꯒꯤ ꯃꯄꯨꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯊꯥꯖꯩ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗꯪꯗꯤ ꯂꯥꯛꯄ ꯉꯥꯏꯔꯁꯤ꯫ ꯑꯗꯨꯒ ꯏꯆꯦ, ꯅꯅꯥꯎ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ." ꯃꯇꯝ ꯑꯗꯨꯗ ꯃꯆꯦ ꯑꯍꯟꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯍꯟ, ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯅꯠꯆꯗꯦꯗꯣ꯫ ꯑꯩꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯥꯗꯣ ꯏꯆꯦꯒ ꯊꯦꯡꯅꯔꯒꯅ ꯏꯆꯦꯒꯤ ꯑꯣꯏꯕ, ꯑꯇꯩꯅ ꯌꯦꯠꯇꯕ꯫ ꯑꯗꯨꯒ ꯏꯅꯥꯎꯁꯤꯡꯅ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯅꯕ꯫ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ꯫ ꯑꯗꯨꯅ ꯑꯩꯈꯣই ꯇꯔꯦꯠꯃꯛ ꯆꯥꯏꯊꯣꯛꯅꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯃꯔꯥꯏꯕꯛ ꯐꯕ ꯑꯃꯒꯤ ꯍꯦꯛꯇ ꯑꯣꯏꯅꯔꯁꯤ ꯏꯆꯦꯝꯍꯟ." ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯇꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯣꯏꯔꯕ ꯐꯥꯎꯕ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏꯕꯗꯣ ꯀꯤꯃꯟꯈꯤꯕꯅ ꯂꯝꯕꯤꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡꯅ ꯀꯧꯔꯛꯄ ꯐꯥꯎꯕ ꯈꯨꯝꯂꯝꯗ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨꯗꯤ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ? ꯁꯛꯁꯨ ꯑꯃꯠꯇ ꯎꯗꯦ, ꯈꯣꯟꯖꯦꯜꯗꯤ ꯇꯥꯏ꯫ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯗꯣ ꯂꯥꯏꯐꯝ ꯇꯤꯟꯐꯝꯒ ꯑꯣꯏꯔꯗ꯭ꯔꯥꯅꯦ? ꯄꯨꯈ꯭ꯔꯤꯗꯨꯗ ꯍꯦꯛ ꯇꯥꯁꯤꯜꯂꯨꯕꯗꯒꯤ ꯃꯤꯍꯨꯜꯒꯁꯦ ꯌꯥꯎꯗ꯭ꯔꯤ꯫ ꯑꯩꯕꯨ ꯁꯟꯗꯣ ꯂꯧꯁꯤꯜꯂꯨꯈꯤꯒꯗ꯭ꯔꯥꯅꯦ? ꯍꯣꯏꯗꯍꯦ, ꯂꯧꯁꯤꯜꯂꯔꯣꯏꯒꯦꯗ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯧꯁꯤꯜꯂꯒꯦ꯫ ꯀꯥꯟꯅꯗꯦ, ꯈꯨꯟꯒꯤ ꯏꯄꯨ ꯃꯨꯊꯤꯗꯣ ꯃꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯗ." ꯑꯁꯤ ꯈꯟꯅ ꯂꯨꯈꯣꯏꯕꯗꯣ ꯃꯨꯊꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯍꯣ ꯏꯄꯨ, ꯏꯄꯨ ꯃꯨꯊꯤ, ꯏꯄꯨꯕꯨ ꯂꯩꯇꯕ꯭ꯔꯣ? ꯀꯅꯥꯅꯣꯅꯦꯍꯦ ꯁꯨꯃꯥꯡꯗ ꯀ꯭ꯋꯥꯛ ꯆꯤꯟꯗꯨꯝꯕꯤ ꯃꯥꯟꯕ ꯃꯈꯩ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯏꯄꯨ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯕꯁꯤꯗ ꯃꯤꯡ ꯑꯃꯨꯛ ꯇꯞꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯃꯤꯡꯅꯒ ꯐꯖꯕꯅꯦ,
ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯗꯣ ꯋꯥꯈꯜꯒ ꯌꯥꯎꯗꯕ ꯃꯤꯔ ꯍꯥꯏꯕꯅꯦ꯫ ꯃꯆꯥ ꯑꯩꯕꯨ ꯃꯨꯊꯤ ꯍꯥꯏꯅ ꯊꯣꯜꯂꯝꯂꯤꯕꯁꯤꯕꯨ ꯃꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯃꯨꯊꯤꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯨꯈꯣꯏꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯨꯊꯤꯅ ꯂꯨꯈꯣꯏꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯕ, ꯀꯔꯤ ꯂꯩꯔꯦ? ꯏꯄꯨꯒꯤꯗ ꯂꯥꯛꯄꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯛꯑꯣ." ꯏꯃꯨꯡ ꯌꯧꯔꯕꯗ ꯃꯨꯊꯤꯅ ꯂꯨꯈꯣꯏꯕꯗ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯪꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯉꯁꯤꯗꯤ ꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯖꯩ." ꯂꯨꯈꯣꯏꯕ, ꯀꯔꯤ ꯀꯔꯝꯕ ꯀꯌꯥꯝ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛꯅꯣꯅꯦꯍꯦ? ꯏꯄꯨꯗꯣ ꯇꯝꯃꯨ ꯇꯥꯁꯤ꯫ "ꯏꯄꯨ, ꯑꯩ ꯉꯁꯤꯁꯦ ꯑꯩꯒꯤ ꯁꯟ ꯃꯌꯥꯝꯗꯣ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯔꯒꯦ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯎꯃꯪꯁꯤꯗ ꯆꯠꯆꯔꯨꯕꯅꯤ꯫ ꯎꯃꯪ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯁꯤꯡ ꯑꯀꯪꯕ ꯀꯣꯛꯊꯣꯡ ꯑꯃ ꯆꯟꯗꯨꯅ ꯌꯨꯝꯗ ꯄꯨꯒꯦ ꯈꯟꯅ ꯁꯤꯡꯗꯣ ꯆꯟꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯈꯔꯅ ꯅꯣꯛꯄ ꯇꯥꯔꯛꯏ꯫ ꯅꯁꯨꯁꯨ ꯅꯨꯄꯤꯁꯤꯡꯗꯣ ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡꯂ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯅꯣꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯂꯤ." ꯃꯨꯊꯤꯅ ꯑꯃꯨꯛ ꯂꯨꯈꯣꯏꯕꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯕ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯁꯥꯡꯃꯟꯈ꯭ꯔꯦꯅꯦ, ꯈꯔ ꯁꯝꯖꯤꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯏꯄꯨ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯀꯣꯏꯊꯣꯛꯇꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯗꯣ ꯍꯥꯏꯌꯨꯅꯦ." ꯂꯨꯈꯣꯏꯕꯁꯨ ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯗꯣ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ "ꯏꯄꯨ, ꯑꯁꯤꯅꯤ, ꯑꯩꯅ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯁꯤꯡꯗꯣ ꯃꯁꯛ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯒ ꯏꯄꯨ, ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯣꯏꯔꯤꯉꯩ ꯑꯩꯁꯨ ꯃꯁꯛ ꯎꯅꯤꯡꯃꯟꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯕ ꯎꯖꯥꯎ ꯑꯃꯗ ꯀꯥꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯒ ꯏꯄꯨ, ꯃꯈꯣꯏꯁꯤꯡꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯜꯂꯤ꯫ ꯏꯅꯥꯎ ꯇꯔꯨꯛ, ꯅꯆꯦ ꯑꯩ ꯀꯦꯀꯨ ꯂꯣꯠꯀꯦ, ꯅꯈꯣꯏ ꯐꯣꯡꯂꯛꯎ, ꯑꯁꯨꯝꯅꯒꯁꯨ ꯍꯥꯏꯅꯩ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯇꯣꯡꯂꯤꯕ ꯎꯗꯨꯒꯤ ꯎꯁꯥꯗꯣ ꯇꯦꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯩ ꯏꯁꯥꯁꯦ ꯇꯥꯁꯤꯟꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯑꯦ꯫ ꯁꯟꯒꯤ ꯋꯥꯈꯜꯒ ꯈꯟꯗ꯭ꯔꯦ꯫ ꯑꯗꯣ ꯏꯄꯨ, ꯃꯈꯣꯏꯁꯤꯡꯗꯣ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯁꯤꯕꯒꯤ ꯊꯋꯥꯏꯒ ꯑꯣꯏꯔꯖꯥꯠꯂ ꯏꯄꯨ?" ꯂꯨꯈꯣꯏꯕ, ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯒꯤ ꯋꯥꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯏꯄꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤꯅꯦ꯫ ꯅꯨꯄꯤꯁꯤꯡꯗꯣ ꯍꯦꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯍꯦꯂꯣꯏꯅ ꯍꯦꯛꯇ ꯑꯣꯏꯒꯜꯂꯤ꯫ ꯑꯗꯣ ꯂꯨꯈꯣꯏꯕ, ꯅꯪꯒꯤ ꯁꯟ ꯃꯌꯥꯝꯗꯨꯗꯤ ꯎꯃꯪꯗ ꯂꯩꯍꯧꯔꯤꯕ꯭ꯔꯥ? "ꯏꯄꯨ, ꯅꯁꯨꯒꯤ ꯁꯟ ꯃꯌꯥꯝꯗꯨꯗꯤ ꯂꯩꯍꯧꯔꯤ." ꯂꯨꯈꯣꯏꯕ, ꯏꯄꯨꯗꯤ ꯅꯪꯁꯦ ꯅꯊꯧꯅꯥ ꯅꯔꯤꯡꯖꯦꯜ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯎꯔꯨꯔꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯃꯤꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯑꯣꯏꯔꯦꯀꯣ꯫ "ꯏꯄꯨ, ꯐꯤꯕꯝꯗꯨꯗ ꯀꯤꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ꯫ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕꯗꯨꯗ ꯀꯤꯕꯅꯤ ꯏꯄꯨ." ꯏꯄꯨꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯗꯣ ꯂꯨꯈꯣꯏꯕ, ꯃꯈꯣꯏꯁꯤꯡꯗꯣ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯅꯠꯇꯦꯀꯣ, ꯍꯦꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯄꯨꯅꯅꯦ ꯈꯨꯟꯒꯤ ꯅꯨꯄꯥ ꯅꯍꯥ ꯈꯔꯗ ꯍꯥꯏꯒꯦ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯁꯟꯗꯣ ꯂꯧꯁꯤꯜꯂꯨꯔꯣꯀꯣ꯫ ꯑꯗꯣ ꯂꯨꯈꯣꯏꯕ, ꯏꯄꯨꯅ ꯍꯥꯏꯔꯤꯁꯦ ꯀꯥꯎꯒꯅꯨꯀꯣ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯗꯣ ꯍꯦꯂꯣꯏ ꯑꯣꯏꯔꯝꯂꯕꯗꯤ ꯅꯇꯣꯝꯇ ꯆꯠꯄ ꯌꯥꯗꯦ꯫ ꯇꯥꯟ ꯆꯥꯗ꯭ꯔꯒꯗꯤ ꯅꯪꯁꯦ ꯃꯈꯣꯏꯅ ꯐꯥꯔꯒ ꯁꯨꯝꯗꯨꯅ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯇꯣꯝꯇ ꯆꯠꯈꯤꯅꯨꯀꯣ." "ꯍꯣꯏ ꯏꯄꯨ, ꯑꯩ ꯀꯥꯎꯖꯔꯔꯣꯏ꯫ ꯑꯗꯣ ꯏꯄꯨ, ꯅꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯨꯈꯣꯏꯕ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯒ ꯄꯣꯊꯥꯕ ꯊꯦꯡꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯃꯨꯊꯤꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯖꯥ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯨꯈꯣꯏꯕꯒ ꯇꯧꯔꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯃꯪꯗꯨꯗ ꯂꯨꯈꯣꯏꯕꯒꯤ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯅꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯀꯧꯕ ꯈꯔꯁꯨ ꯄꯪꯕ ꯅꯨꯄꯥ ꯑꯃꯅ ꯂꯨꯈꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯨꯈꯣꯏꯕ, ꯎꯃꯪ ꯍꯥꯏꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯌꯧꯗ꯭ꯔꯤꯕꯣ? ꯑꯁ, ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯁꯥꯡꯅꯁꯨ ꯆꯠꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯏꯁꯥꯁꯦ ꯋꯥꯔꯦ꯫ ꯆꯥꯕ ꯌꯥꯕ ꯀꯔꯤꯝꯇ ꯌꯥꯎꯔꯛꯇ꯭ꯔꯣ?" ꯂꯨꯈꯣꯏꯕꯅ, "ꯑꯁ, ꯑꯃꯨꯕ, ꯅꯪꯒꯤ ꯄꯨꯛꯁꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯀꯣ꯫ ꯌꯥꯎꯕꯨꯗꯤ ꯌꯥꯎꯏ, ꯑꯗꯣ
Hauren umang yauraga charasiba. Ado lao warasu wana nataugi tauda yadaba thabak amani khanna thawai yauna mateng pangbiu. Hauren aina itau amubana pendri phauba pijageba. Lao ko. Asumna ngaihak laklaba matung makhoi umang yauraklami. Umang yaurabada makhoi ngaihak potharami. Matam aduda lukhoibana magi mateng pangnaba lakliba khunja nupasingduda chaba yaba ahau athum haira pijarami. Nakan amaromda heloi nupi taretuna ayuk anganbadagi taibang oiba nupa lakpa ngairibani. Lukhoiba hoina wangangnabado heloi mache ahanna tarami. Khonjel adu hek tarubadagi heloi ahando manawsingda haidoktana lona laklami. Amaromda lukhoiba hoisu ukhongda punduna leiriba sansingdo thauri lauthokduna leiri. Matam aduda heloi ahanduna amubabu urami. As masigi nupa mutak tawbase masi aigi oihaudaba yade. Aidi nupa se urubadagi thamoise mathum marang haukre. Adudi nupa se magi mamita aigi saktamse uhanduna sumlagi aduga puragi. Asumna heloi ahanado masagi saktamda thoklaktuna amubagi mitmangda leplari. Amubadi heloi dugi saktamduda pumngau ngaurami. Amubabu puragi khanna heloi nupiduna asumna hairei. Ho murap tauba rasi leiba sakhenba kuire aina nangbu nungsijarakpase. Ngasidagidi aikhoi ani amata oirase. Aigi tungbu ilaokaba pamuba. Amubado heloi nupidugi misum wahaida pangtharaduna heloi nupidugi matung inaki. Asumna lemhauriba heloi nupi taruktusu migi khonjel tabadagi harauna thoknarakhi. Adugi matung lukhoiba yaudana nupa manga amasu heloina sumduna pukhirami. Adubu lukhoibadi yauramde. Asumna lukhoiba hoisu khulda halasi. Kuina leiraga afaba oiroi hainabadagi san mayam adu hoiduna mayum maikei panglakhi. Khul yaurabada lukhoibana muthida pau pumba tamje. Amaromda heloi tarukti magi nupa phanglabada yamna harauba haibado oiri. Aduga heloi atombi adudi nupa phangdri. Maram aduna mache singi manakta changlaktuna atombina asumna hairami. Isiem tarukma tabiyudo nanau oibi wafam amata haijage. Isiem tarukidi pamzaba nupa amamam phangledo. Adubu nanau oibi aigidi haujiksu taibang oiba nupa amata phangjadri. Maram aduna ichem hanna nahan nongma ichemna keku lotpada phongkhiba taibang oiba mahakto nanau na phangnaba thijarurage. Isemgi khudopto nanauda sinabiba yaroidra ichem han. Manaugi wa taraga machem hanna amuk asumna hairei. Atombi ichi su khalibani. Adubu inauna hairaklabani na phari. Sese khudop haido sida leiri. Aibu phongkhiba misakto khanglabadi maphamda sinauko. Ichem han nanauna misaktuda soidana pijage. Adudi nanau misakto thiba chacharagi. Asi hairamlaba matung heloi atombido lukhoibagi khultamna chatkirami. Nakan amaromda khunja mayamdo nupa taruk mangkibadugi wari sanari. Khunja nupa ahan amana lukhoibada yenglaga asumna hairei. Lukhoiba pumnamakse nahak thaktagini. Haujik nahakna kari khaliba. Nahakna makhoisingdo thiruge hairibro. Khalo aduga nahaki baukhumdo tarage. Lukhoiba wakhal ngaihak khallaba matung khunja miyamda asumna hairei. Khunja mayam aigi wasi tabiyu. Mangkhraba makhoisingdo umangduda soidana leiramgani. Aina makhoibu phangnaba thijagi. Kariguma phangdraba aigi leijaba lan thumpumba khunja mayamda sinajage. Aduga aigisu aroiba mikup oijage. Wahai khara asi lukhoibana thamoi sengna hairamlaba matung umang taba lambida chatpa hauki. Amaromda linthoidi lukhoibana khunja mayamda hairamliba wahai adu tabada pakhatpa phauze. Asumna lukhoiba umang yaurabada ukhong amada phamduna ngaihak leirami.
Matam aduda Heloi Atombina Lukhoibabu urami. Lukhoiba ubudagi Heloi Atombido Lukhoibagi manakta changlaktuna Lukhoibada yengduna leirami. Lukhoiba mathwai nungaitraduna leiri. Machindasu asumna haijari. He aigi laibak onthokpa haiduniko. Hauziti aigi maramdagi khungi khunja taru awaba tarabako. Aibu kadaidano thirudoise. Karigumba makhoi tarukto phangdraga aigi punsi ase aroibu oidorabako. Asumna khalingai lukhoibada nupi amana kaurakpa tarami. Madu tabadagi lukhoiba haugatuna kanano haina yengjei. Matam maduda linthoi oirami. Linthoi su lukhoibana umang machinda leplibado urami. Lukhoiba urabada linthoi lukhoibagi manakta kanna chensillaktuna mathamoi wana asumna haijarai. Ta lukhoiba karigino nahakna adukluba phirep lauribade. Khunja miyoi taruktubu nahakna waba tahanbadi nattedana. Nahakna karigumba makhoi tarukto phangdrabadi nahaki aroibo oige hairibado karigino. Ta lukhoiba aigi chamnaba thamoisina ta lukhoibada nungsi phongamda lacharibani. Nahakna karigumba awaba taraba aisu sari wasakliba asini. Ta lukhoibagi tung injarakaniye. Linthoi karino nahakna hairibadubo. Sese kapkanuse ai wa haige. Nahaki wakhaldo yamna lali. Nahaki ima pabungbu nungsidrabo. Aigidi kanasu leitre. Hinglabasu kanagi asada hingadauribano. Linthoi nahak yum halu. Aduga aibu nangna nungsirambagi thagachari. Ta lukhoiba karigumba aina nahak yaudana hallaba aigisu aroibu oigani. Amaromda Heloi Atombidudi makhoi anigi waridu tarubadagi mabukning nungsiduna kapjai. Adubu lukhoiba linthoinadi taramde. Heloi Atombina Heloi Atombiduna makhoi anigi nungsinaba kaihallaroi thungnahallage khankirami. Maram aduna Heloi Atombido masagi saktamda thoglai. Aduga lukhoiba amadi linthoigi mamittasu uhallaklami. Khanghaudana Heloi Atombi thoglakpa ubada lukhoiba amadi linthoi ngakladuna Heloi nupiduda mitpham hongdana yengjari. Makhoi anina ngakliba ado phanaba Heloi nupi aduna asumna hairei. Nakhoi ani aibu uraga ngakkan. Ai nakhoi na ngaklibado kokhangi. Ai taibangmi nate Heloi ni. Nakhoi anina aibu thajau. Aibu kigan. Ai asengbagidi nangbu sumduna aigi oige khallubani. Adubu aigi aranba wakhal oirame. Hauzikti nahaki awabado kokpirage. Se masigi khudopse nahakini. Aina khudop asigi asengba mapudo mahai tawduna yenglakpada nahakni haibase khangle. Nahan nongma nahakna usatektuna pukrida tarakhibado aikhoi kekulotpi sanariban. Aikhoigi iche hanbu phong mangamdrabada nahakna phongkhibani. Iche phongbagi khudol oina khudopse iche na nafamda sinau takpirakpani. Se khudopse lausilu. Khudop asigi matengna nahakna aigi ichega wari saba yagani. Khudop ase achamba khudop nate matik mayai leiba khudopni. Aduga nahaki san lauba lakpada miyoi taruk mangkhibado icheda haijarabadi amuk phangani. Phare ai chatlage ko. Linthoi amadi lukhoiba wa karisu haijada adumak ngakna leiri. Aroibada Heloi nupiduna chatlage hairakpa aduda hoi hainadi khumjaki. Heloi Atombido chatkrabada lukhoibana khudop aduda yenglaga asumna hairami. Matik mayai leiba khudop haujikmak Heloi nupi ahanduga wari saba pami. Wahai asi hek haibaga Heloi nupi ahando lukhoibagi manakta masakti uhanda laktuna asumna hairei. He taibang oiba karigino nahakna aibu kaubadi. Hayu nahakna hainingbado. Haujikti aigi khudop adugi mapusu nahakna oirabani. Aduga nahaki apambado aina thunghangani hayu. Matam aduda lukhoibana khunja nupa taruktubu sinabiraknaba hairaklami. Lukhoibagi apamba adumak thunghangani hairami. Lukhoibagi apamba ado khanglabada Heloi ahanduna magi manau singbu kaurami. Aduga makhoina phajinduna thamkiba nupasing adubu thadoknaba hairami.
ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯦꯂꯣꯏ ꯑꯍꯟꯗꯨꯅ ꯂꯨꯈꯣꯏꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯃꯛ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯁꯨ ꯂꯩꯔꯔꯣꯏ, ꯑꯗꯨꯒ ꯎꯃꯪ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯅ ꯁꯦꯝꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯃꯔꯜ ꯂꯩꯕ ꯃꯤꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝ ꯃꯔꯥꯜ ꯑꯁꯦꯡꯕ ꯋꯥꯌꯦꯜ ꯐꯪꯅꯤꯡꯂꯕꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤꯀꯣ꯫ ꯑꯔꯥꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯊꯦꯡꯕ ꯉꯝꯃꯣꯏ, ꯑꯗꯨꯒꯨꯝꯕ ꯊꯦꯡꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯗꯣ ꯑꯔꯥꯟꯕꯅꯤꯀꯣ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯔꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯥꯖꯤꯜꯂꯨꯔꯕ ꯅꯨꯄꯥꯁꯤꯡꯁꯦ ꯄꯨꯖꯈ꯭ꯔꯣ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯍꯦꯂꯣꯏꯁꯤꯡꯗꯣ ꯃꯥꯡꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯨꯔꯕ ꯈꯨꯟꯖꯥ ꯇꯔꯨꯛ ꯑꯗꯨꯁꯨ ꯂꯨꯈꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯇꯔꯨꯛꯇꯨꯒ ꯂꯣꯏꯅꯅ ꯂꯨꯈꯣꯏꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯈꯨꯜꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯎꯃꯪ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈꯤ, ꯑꯗꯨꯒ ꯂꯨꯈꯣꯏꯕꯗꯤ ꯍꯦꯂꯣꯏꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯈꯤꯔꯝꯃꯤ꯫